Akaswani Imphal, Ningthoukhongjam Suni na pau pazari, ahanbada maruiba pau. Rajya sida thogliba irang asi lakshinaba Manipur Police ki maikaidagi hiram kayada paikhat payaba thabaksing paikhatli haina Additional Secretary Home na hairi. Imphal West amasung Imphal East ki oina ngasi ayuk pung 5 dagi numidang pung 4 fauba curfew komthokli amasung Rashtrapati Draupadi Murmu na ngasi New Delhi da Asia Pacific Region ki National Human Rights Institutions ki mifam hawdokani. Rajya sida thogliba irang asi lakshinaba Manipur Police ki maikaidagi hiram kayada paikhat payaba thabaksing paikhatliba asida miyamna mateng pangbiyu haina Home gi Additional Secretary M Pradip na hairi. Imphal gi Babuparada leba Police Headquarter da ngarang midang paumi singa unaba amada Siri Pradip na hai Police ki maikaidagi paikhatliba thabak thauram sing asigi marakta sakhangdaba singna police uniform setuna ain gi wangmada chathok chasin tawba sel gi demand tawba masung sel khaiba yauna kian khanganbagi thong kaya police na pau phangle masina maram oiraga pumnamak asi thingnaba rajya police na paikhalakpa thabak ki manung chana asat awong sing thi bohum gi thabak chathabada police ki uniform set pamyoi sing phagat bangam ki masigi mathakta rajya police yauna central force sing na sugi kem sing de yengsinbagi thabak kanna chathari. Rajya se thogliba irang asigi marakta miyamna social media da thadorokpa maram chadaba wafam singda thajaba thambiganu hainasu miyamda appeal tawri. Security force ki apunba kangbuna rajya sigi tongan tongan mafam sing Thoubal, Bisnupur amasung Geetchandra da thibo humbagi thabak chathaki maduda Thoubal dagi nungmayani maru 35 pokhaiba yaba machak sing phagatki. Police control room gi cherwala mana hai National Highway Kuntra Tareta Malpuba Gari Chambri Humputra Humdoi Masung National Highway 2 da Malpuba Gari Taramapan Security ki akan ba checksul Thauranga loinana Imphalom da pusilakre. Rajya sigi tongan tongan bajila singda checkpoint cham kuntra taruk hangdoktuna akan ba ngaksil Thaurang paikhatli. Chirol asina hai miyamna tonga da thajabidana ba masung aranba pausing da yumpham oiduna irang sagat bidana ba appeal tawri. Imphal West, Imphal East amasung Thoubal jila gi oina ngasi ayuk pung 5 dagi nubidang pung 4 fauba curfew komthokli Kaksing amasung Bisnupur jila dana ngasi ayuk pung 5 dagi nubidang wairang pung 5 fauba curfew komthokli. Police na tha sigi tara taruk ta fakiba myoi 5 adu karigumba phibam amata yaudana thadoknaba dabi tawraduna kaukiba pung 9 ki general strike ngasi su makhatana chathari. General strike asina ngarang rajya sigi miyamgi mahusagi punshida akaiba piki. Masina maram moiduna Imphal da kaithil sing phamnakide dukan sing thonglonaki lambi da gari chatpagi chang nemki ziribam yauna tampaki atai jila sing da su general strike asina miyamgi mahusagi punsida akaiba piki. Miyamna lambi da thoraktuna gari chathok chasin tawbada athingba piki security force na pamdaba thodok sing thoktanaba ngangsenbagi akanba cheksu thorang lokhatli. Pawgi marak thatna atenba break ama. Manipur University na lauba chahi sigi June da pangthokiba BA BSc BCom BPS BFT BSW BTT gi first semester examination 2022 November NEP gi form fill up tawkhraga saruk yaba ngamkidaba college masagi hanagi mahiroi amadi displaced students singi damak first semester supplementary examination lisingani kunithoi athuba matamda pangthoklagani mari lenaba college gi principal singna parikha thagadaba candidate singna laugadaba subject singi akup marol September tarik 13 phawgi manungda pisilaknaba Manipur University gi Controller of Examination na khangalakli. Tabiriba pawasi Akaswani Imphal dagini. Rashtrapati Draupadi Murmu na ngasi New Delhi da Asia Pacific Region gi National Human Rights Institution gi mifam hawdokani numit nini chathagadaba mifam asi Universal Declaration of Human Rights ki sahi 35 surakpa masung National Human Rights Institution and the Paris Principles ki sahi 3 surakpa gi palan thauramga mari lenana pangthokadabani. Karnataka laiba hoshilagi senglaba laisang UNESCO gi World Heritage ki list yaurokpada Pradhan Mantri Narendra Modi na nungaiba phongdokre. Social media da thagatpa warwalamada Pradhan Mantri na hai masi Bharat ki oina chauthok chaningai ni hoshilagi laisang asi Bharat ki inakhulaba sanskriti gi machak singni amasung aikhoi gi ipa ipu singi thoidok hendokpa kala gi lamda haisingba singadu uthokpani hainasu Sri Modi na singthaki. Bharat ki G20 presidency ki makada Marishuba amasung aroiba G20 framework working group ki mifam ngarang Raipur da lusinkre. Mifam atuda Bharat amasung United Kingdom na mapungiba thaudang lawki. Malem ki tongan tongan waleba 35 romna mifam atuda saruk yaki.
Indian Space Research Organization ISRO na ngarang Solar Mission Aditya L1 gi maroiba maneuver ama mai pakna pangthokre spacecraft asi hojik Sun Art L1 point yaunabagi trajectory da leire ISRO na hai nimit chama 10 ni rokmi patungda maneuver amagi kuthangda L1 gi akoibagi orbit amada pusingani Aditya L1 asi nimit ki maramda tijinaba anba Bharat ki Space Observatory Solar Mission ni Bharat ki lebak ki manungi oiba wapam khuttingjele habagi damak Bharat nangarang Canada gi senior diplomat lebak astegi tanthokre mapal thoram mantralu gi chirol man hai mahak nimit mangani gi manungda Bharat thadokna bakangan kre mantralu esina Bharat te laiba Canada gi high commissioner Cameron McCabe nai Delhi gi South Block ta kauki ngasi phongba pause singi maruba pausingi damak haujik Khaidem Geetchandra leire Geetchandra Thagachari Suni Manipur Police na phajan khiba khulngak pomiyoi manga thadok u haiduna Kaukiba Punipunipan gi banna Mafam kayada Pak Sanna Miamna Khongjam Junction Kiba gi pau Santi Puraknaba Langak amasung Manipur Police na kanna honari haiba Additional Secretary Hongi Thaupuriba M Pradip na phongdok khiba wafam yauna tongan ba pau singna ngasi Manipur da phongba pause singda maruiba pau singoina phongnari Punipunipan gi ban manungda chauna akaiba pikre security na tear gas kapada amasokle Pubadana ani sokle haiba pau masiga manaba pau sing huyalan pau People's Chronicle poknapam Sangai Express Manipuri amasung English edition Sanalai Bak Imphal Free Press Isial Express Narol gi Thaudang Irei Park amasung Manipur Mail pau se sing asida tongan ba mongda ahan ba headline tawduna fongnari Hulngak pamiyoi manga adu Special Commando gi uniform setlaga lakbadagi nongmaiga konana phabani haiba Police ki pau asisu huyalan pau yauna pau se ayambada tongan ba mawongda maroiba pau singoina phongnari huyalan pau da Manipur lan tholakbadagi Mizoram gi border town Jokhora da drug cartel gi hotspot orakle haiba pau Delhi da laireba MLA minister singna prime minister unanabagi matampi naba hajar khe haiba pau amasung Lok Sabha da women reservation bill puthokre haiba Pausing asi ahan balamaida maroiba pausing oina phongnari CM gi khopung khongchat yaithokre haiba pau women reservation bill Lok Sabha da introduce tawkre haiba pau Delhi da lairiba MLA singna Prime Minister Modi ga unanaba CP kre haiba pau loinana Urkhul amasung Surasanpur da Science Center hangdokna ba thorang tawkre haiba pau amasung masiga manaba pausing pongnapam amasung People's Chronicle pause gi ahan balamaida maruiba pausing oina phongli Manipur Police na phajan kiba khulngakpa miyoi manga condition amata yaudana thadorakadabani haiba amuko gi wafam Naga territory da kukisingna sokloidabani haiba Anasian IM gi wafam amasung Mizoram da lupa crore chamaga 33 henba drug phare haiba pausing asisu Sangai Express English edition gi ahan balamaida maruiba pausing oina phongnari Ban chogat pasingna paumising da purakpa laibak thibani haiba All Manipur Working Journalists Union gi wafam amasung Manipur Film Actress Soma da thamba athingbagi mayokta MSRC da wakala khre haiba pau amasung masiga manaba pausing Sanalaibak amasung Naharol Thaudang pause da ahan balamaida maroiba pausing oina phongnari Khulngakpa miyoi manga condition amata yaudana thadorakadabani haiba Sanulal gi wafam Security forcing na differently able oiraba miyoi ama amasung mahaki apokpa ama puramle haiba pausing asisu Imphal Free Press pause da ahan balamaida maroiba pausing oina phongli Iril turelda asiba santhadarakpana mosil halle miyamna ising sizinabada mi painare haiba pau amasung sarto thangthang kom mihat akan mamong da condemn tawi haiba Fox gi wafam asisu Isial Express da ahan balamaida maroiba pausing oina phongnari Punipunipan gi ban manungda tongan ba district mangada mahusagi punsida akaiba pire haiba pau asiyauna tongan ba pausingna Tamenglong da phongba pause gan phumel gi ahan balamaida maroiba pausing oina phongnari Suni Thagachari Geetchandra aroibada maroiba pau amok Rajya State Thogliba Irang asi laksinaba Manipur Police ki maikaidagi hiram kayada paikhatpa yaba thabaksing paikhatli haina Additional Secretary Home na hairi Imphal West amasung Imphal East ki oina ngasi ayuk pung 5 dagi numidang pung 4 fawba curfew komthokli amasung
राष्ट्रपति द्रौपदी मुर्मू ngasi Nai Delhi da Asia Pacific Region gi National Human Rights Institution gi mifam haudo kani pauloi jare